Kami mahu terpaku lima apa kita lesam pernahkan senama terlalu. Koi state si meruina per capita income siam nemba state ni aduga masina maram orakan da mahi masing tambada achuba kudung cha da kaya ma mayuk nari adu lengak na ekoi lengak ki makha da tongan tongan ba mahi sing kaya lingkhatna mairoi sing da mahi masing tambagi kanglon kya phanghalagasu masigi chap chaba phanganbam thokpa adu masi phawbada phanghanba ngamdana leiba haibasi masi layo thiba amani haina khali aduga ngaikhonggumba thoido hendongna ekoi semironi fiom phatraba khul aduga hariba ekoi ngaikhong hariba khunsida ngaikhong high school natana koi pre primary dagi horga high school phawba tamba mai yaba mai sangsi ngaikhong high school sinatana topa mata leitaba adubu laibak thibadi hariba sungum mai sangasi mahiro yam leiragasu magi leibam thokbo jasing phajana leitaba magi aduga infrastructure si matam government semagasu magi leibam thokbo sang leitaba aduga oja sing si laagasu matam khara ki leiragasu hankiba masina maram markan mahiro sing da laik tambagi khudung sada ba kaya am masi thengna basi kanda asoba reformation amagi damta sanction lagli aduna hai bugso ma sanction leba mass reformation campaign sigi mari suba phase ki manung channa asigumba chimbilon phatraba aduga mahiroidi ma'am leba aduga lenga ki maisung singsi phagalalagadi chamra chamma mairoi sing maisi tamhalakanda khoi leba akhoi khunai se hena phaba phigum da por yanan baga phom singje khalakanda khoina asigumba tawbani aduna